ꯑꯩꯈꯣꯏ ꯌꯥꯁꯤꯕ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯔꯣꯏ ꯃꯥꯒꯤ ꯃꯌꯨꯝꯗ ꯊꯤꯜꯂꯨꯁꯦ ꯃꯌꯥꯝ ꯍꯧꯔꯒ ꯑꯩꯈꯣꯏ ꯕꯤꯔꯦꯟꯒꯤ ꯃꯌꯨꯝꯗ ꯑꯩꯈꯣꯏ ꯊꯤꯟꯕ ꯆꯠꯁꯦ ꯃꯤꯡ ꯆꯪꯗꯦꯅ ꯏꯆꯤ ꯈꯨꯟꯉꯥꯡꯕ ꯃꯈꯩꯗ ꯑꯃꯐꯥꯎ ꯂꯩꯍꯟꯗ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯀꯨꯀꯤꯅ ꯂꯥꯟꯗꯥꯔꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯕꯨ ꯁꯨꯃꯥꯏꯅ ꯍꯥꯠꯇꯣꯛꯍꯟꯕꯁꯤꯕꯨ ꯁꯔꯀꯥꯔꯗꯤ ꯀꯔꯝꯕ ꯈꯨꯖꯤꯟ ꯊꯧꯔꯥꯡꯅꯣꯕ ꯁꯔꯀꯥꯔꯅ ꯑꯩꯈꯣꯏ ꯁꯔꯀꯥꯔꯗꯒꯤ ꯀꯔꯤ ꯃꯇꯦꯡ ꯐꯪꯉꯤ ꯆꯤꯡꯒꯣꯡ ꯆꯤꯡꯌꯥꯗ ꯂꯩꯕ ꯑꯩꯈꯣꯏ ꯁꯔꯀꯥꯔꯒꯤ ꯀꯔꯤ ꯃꯇꯦꯡ ꯐꯪꯉꯤ ꯁꯤꯀꯤꯕ ꯐꯪꯗꯦ ꯆꯍꯤ ꯑꯃ ꯍꯦꯜꯂꯛꯄꯁꯦ ꯏꯆꯥꯒ ꯀꯣꯜꯂꯒ ꯇꯨꯝꯗꯦ ꯑꯩꯈꯣꯏ ꯂꯝꯍꯥꯡꯗ ꯑꯩꯈꯣꯏ ꯇꯨꯝꯃꯤ ꯉꯁꯤꯐꯥꯎꯗ ꯋꯥꯅ ꯈꯥꯡꯉꯤ ꯑꯗꯨꯒ ꯕꯤꯔꯦꯟ ꯃꯥꯅ ꯀꯔꯤꯒꯤ ꯂꯥꯟ ꯍꯥꯏꯕ ꯀꯔꯤꯒꯤ ꯍꯥꯏꯕ ꯆꯤꯡꯒꯣꯡꯒꯤꯅ ꯃꯥ ꯑꯍꯤꯡ ꯑꯝꯇ ꯂꯦꯛꯎ ꯂꯥꯎ ꯃꯥ ꯂꯦꯛꯄ ꯀꯔꯤꯒꯤ ꯉꯝꯗꯦ ꯀꯔꯤꯒꯤ ꯃꯥ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯨꯒ ꯂꯥꯟ ꯂꯣꯏꯔꯦ ꯃꯆꯥ ꯑꯄꯤꯛꯄ ꯍꯨꯟꯗꯣꯛꯑꯃꯒ ꯉꯁꯤ ꯀꯥꯏꯅꯔꯤꯕꯁꯦ ꯃꯥꯒꯤ ꯃꯆꯥ ꯃꯁꯨꯅ ꯐꯪꯉꯗꯤ ꯃꯥ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯃꯤꯒꯤ ꯃꯆꯥ ꯀꯥꯏꯅꯔꯤꯕꯁꯤ ꯃꯥꯗꯨ ꯀꯥꯏꯅꯔꯒꯗꯤ ꯃꯥ ꯅꯨꯡꯉꯥꯏꯒꯗ꯭ꯔꯕ ꯃꯥꯅ ꯂꯥꯟ ꯂꯣꯏꯔꯦ ꯍꯥꯏꯕ ꯃꯔꯝꯗꯤ ꯀꯥꯏꯗꯅꯣ ꯉꯁꯤ ꯑꯩꯈꯣꯏ ꯌꯥꯁꯤꯕ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯔꯣꯏ ꯃꯥꯒꯤ ꯃꯌꯨꯝꯗ ꯊꯤꯜꯂꯨꯁꯦ ꯃꯌꯥꯝ ꯍꯧꯔꯒ ꯑꯩꯈꯣꯏ ꯕꯤꯔꯦꯟꯒꯤ ꯃꯌꯨꯝꯗ ꯑꯩꯈꯣꯏ ꯊꯤꯟꯕ ꯆꯠꯁꯦ ꯉꯁꯤ ꯃꯃꯥꯡꯗ ꯁꯥꯟꯅ ꯐꯠꯇ ꯑꯩꯈꯣꯏ ꯃꯩꯇꯩ ꯀꯟꯕ꯭ꯔꯥ ꯀꯨꯀꯤ ꯀꯟꯕ ꯂꯥꯛꯄꯅꯤ ꯃꯣꯏꯗꯤ ꯑꯗꯨꯒ ꯕꯤꯔꯦꯟꯅ ꯃꯣꯏꯕꯨ ꯁꯧꯒꯠꯅ ꯊꯝꯃꯤ ꯂꯥꯟ ꯂꯣꯏꯔꯦ ꯑꯗꯨꯒ ꯉꯁꯤ ꯑꯩꯈꯣꯏꯅ ꯁꯤꯔꯤꯕ ꯃꯤꯁꯤꯡꯁꯦ ꯉꯁꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯇꯧꯔꯣꯏ ꯕꯤꯔꯦꯟꯒꯤꯗ ꯑꯩꯈꯣꯏ ꯄꯨ ꯆꯠꯁꯦ ꯃꯌꯥꯝ ꯍꯧꯔꯒ ꯆꯠꯁꯦ 이방 루피는 나 땡바 이방 루피네 마마 텔레가 이방 루피도 지네 이방 루피도 마마 뜻이네 아가 미야미 무슨들이 암나 고딩들이 아마도 흉들이 마빠는 후지 피한다 나지들이가 이거까지 이거 이동 ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯤꯔꯣ ꯍꯥꯏꯕ꯭ꯔꯥ ꯁꯦꯡꯅ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤ ꯑꯩꯈꯣꯏ ꯊꯤꯅ ꯄꯦꯟꯗꯦ ꯌꯥꯅꯤꯡꯗꯦ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯉꯁꯤ ꯁꯣꯏꯕ ꯊꯧꯗꯣꯛꯁꯤ ꯃꯔꯥꯏꯕꯛꯅꯕꯨꯗꯤ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯕꯨ ꯅꯍꯥꯟꯉꯩꯗꯤ ꯃꯥ ꯆꯠꯄ ꯅꯠꯇꯦ ꯉꯁꯤꯈꯛ ꯃꯥꯅ ꯃꯄꯥꯝꯗ ꯆꯠꯆꯕꯗ ꯃꯄꯥꯝꯗ ꯑꯗꯨꯒꯨꯝꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯍꯟꯅꯤꯡꯕꯒꯤ ꯃꯥ ꯁꯤꯕ ꯆꯠꯂꯤꯕ꯭ꯔꯥ ꯃꯥ ꯇꯉꯥꯏꯐꯗꯅ ꯃꯄꯥꯝꯗ ꯆꯠꯇ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯕ꯭ꯔꯥꯕ ꯉꯁꯤꯒꯤ ꯆꯠꯂꯨꯔꯤꯕ ꯉꯁꯤꯒꯤ ꯃꯄꯥꯝꯗ ꯆꯠꯂꯤꯕꯁꯤ ꯁꯦꯡꯅ ꯃꯥꯁꯨ ꯃꯄꯥꯝꯅꯤ ꯃꯥꯒꯤ ꯀꯧꯇꯨꯛ ꯍꯥꯏꯔꯤꯕ ꯐꯌꯦꯡ ꯍꯥꯏꯔꯤꯕ ꯁꯤ ꯆꯥꯔꯣꯡ ꯃꯪꯂꯒ ꯂꯩꯕ ꯌꯥꯝꯅ ꯅꯛꯄ ꯁꯤꯗ ꯃꯄꯥꯝꯅꯤꯅ ꯑꯋꯥꯕ ꯇꯥꯔꯤꯕ ꯈꯨꯡꯒꯪ ꯂꯩꯀꯥꯏꯅꯤꯅ ꯃꯥꯁꯨ ꯆꯠꯆꯕꯅꯤ ꯃꯃꯥ ꯃꯄꯥ ꯂꯩꯔꯤꯕꯅꯤꯅ ꯑꯁꯤ ꯒꯣꯔꯃꯦꯟꯅ ꯃꯁꯤ ꯃꯤꯠꯌꯦꯡ ꯆꯪꯕꯤꯔꯒ ꯑꯩꯈꯣꯏ ꯆꯤꯡꯌꯥꯗ ꯂꯩꯔꯤꯕ ꯈꯨꯡꯒꯪꯁꯤ ꯁꯦꯡꯅ ꯄ꯭ꯔꯣꯇꯦꯛꯁꯟ ꯄꯤꯕꯤꯌꯨ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯁꯦꯡꯅ ꯂꯩꯔꯤꯕ ꯆꯤꯡꯌꯥꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯏ ꯀꯔꯤ ꯃꯔꯝꯒꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗꯤ ꯑꯍꯤꯡ ꯅꯨꯡꯊꯤꯟ ꯍꯥꯏꯗꯅ ꯑꯩꯈꯣꯏꯗꯤ ꯕꯪꯀꯔꯗ ꯂꯩꯔꯒ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛꯁꯨ ꯗ꯭ꯌꯨꯇꯤ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯔꯤ